SHINNABA document SIJINARAGA MASHANA MASHABU MATHANG CHAHI da PANGTHOKKADABA Hslc exam ki question setter ni Haina Saktaktuna MAHEIROI-LUP Sel Louthoknaba Hotnaramba Meeoi MAHEIROI-LUP Desam na PHARABA MATUNG police ta SINNAKHRE PHARABA Meeoi adu Singzamai police ta sinadringai manggoinana Kwakaita da leiba Desam ge head office ta pangthokpa pau gi mifam amada LUP asige secretary general Nongthongbam Thoithoibana hai Thobal da leiba Brilliant Academy ge principal ni haizaba Laishram Rajesh Kauba Meeoi asina Photoshop ki matengna Mathang CHAHI da PANGTHOKKADABA Hslc exam ki question setter saram khibani Desam ki controller amadi question setter sing khaktada legadaba format ase mataukaramna Laishram Rajesh na pairam libano haibase chingnaningai oiba wafamne Laishram Rajesh na Desam ge Meeoi kharaga lautunaraga masama question setter ne haizinduna Minuthong da leiba Sunshine Coaching amade Patsoi da leiba Mind Power Coaching Center da chatuna MAHEIROI-LUP Sel Louthoknaba Hotnaramba Meeoi Meeoi asina Desam ge Controller of Examinations ayam thoi hairiba Meeoi asige khudi gyawba English amade Science subject ke tokai ba appointment ani sijinaduna aranba khongthang ase chatharam khibani CHAHI kayagi mamangdagi Desam na lauba Hslc exam ge question paper leak oibagi wathok leiringai cherak asida asigumba aranba thong kaya thorakpa asina Desam bu miyamna thajadanabagi fibam amada lakhale Aranba thawong chatharam liba Meeoi asigi mathakta lengak amadi Desam gi maikaidagi meeting changduna thodok asida chenaba Meeoi sing gi mathakta chairak pinaba hotnagadabani maduna trabati hena chawba wathok oirakloi hainingai leite haina thoithoibana makhatana phongdokki Hoji ki na di Sunshine Coaching Center haidana ekoi Minuthong da leiba coaching center stage da mangma samak question setter ni observer ni haira kanda coaching sida like ta na honaramba ani subada ekoi gi Patsoi da leiba Mind Power Coaching Center haiba mafam sida su mang chala kanda mang se question setter ni aduna mang like ta takse ge habne adubu luri di hariba Meeoi Laishram Rajesh hariba Meeoi si appointment ani pai appointment ani sina amana English subject ki appointment ni aduga amana science subject hari kano subject si ki appointment ani pai adubu board ki kano da science hai subject si leite physics chemistry bio haina di lei adubu ma idana science hai kanda adumaina fake se sa aduna masi gumbali chathara iba Meeoi sing se masi pali ba lenga amadi Desam gi leriba authority sing na masi matam chana yengsin dau tar gadi masi hena leba watho urakpa ya ba adugumba fibam ma urakani haiba suma thamjage duga government asu masi gi sem gi ba penalo do gi matung na masi gi mongon da lokoi pam thokpa action se masi chapchan lokoi pam thoi haiba duma ai thamjage Amarumda paugi mifam atuda aranba thabak chatharambagi damak Desam na PHARABA Laishram Rajesh na hai mamang CHAHI da mahak amadi Desam gi chairman Akam Joy Kumar ga punna Guwahati da chatminakhe maduda chairman asina purakpa question setter gi format adu lona lautholaga semjin sajilaba matungda aranba thabak ase chathakibani Mathang CHAHI da PANGTHOKKADABA Hslc exam ki question sembagi matangda chairman da hanglubada hokiba mamang tha November gi tang 19-13 aduwaidagi question semba hore haiba wafam khanghalakhi madudagi MAHEIROI khara phangnabagi daba question setter saduna coaching center singda chatkibani MAHEIROI khunaida chauna minamba thabak ase makhatana amuk hana tauraroi haiba wafam Laishram Rajesh na makhata ki Angang si tuition phangnabu gi damakta board ki ngasai question settler ni haiba fake appointment amakhak pairaga aina ngang sing phangnabu phona jarure hairiba appointment si format si ai hanba khangjaramde nongmakhak aiga chairman na Guwahati da salubadagi mana purakpa format tagi aina lahuraga aina photoshop ta semaga aina masi ase aina tuition ngang sing phangnabu phona jabani aduna masi makhata bai sumbasi ai fake si ai tawjaroi mayam da sengdok sagi haina khurumjai